Karigumba Fibam Amatada nauna semkiba Kakching District Handokpa sugya Yaroi haina JNGVO gi maikaidagi fongdorakli. Ing kumza lisingani tarataruki December nipanda lauthokiba Manipur gi anauba district taret rollback taunaba hauzik chathariba tripartite tokta anauba district ama oiriba Kakching district ki wafam hiram amatada yauhalakpa Yaroi haina Joint Non-Government Organization JNGVO Kakching gi maikaidagi fongdorakli. Library and Information Center Kakching gi conference hall da pangthokiba paumi singa unaba amada JNGVO Kakching gi advisor Pukrambam Samarendra na fongdorakpada Kakching district asi chahi kayagi mamangdagi district ama oinaba tanaduna lakhibani. Haukiba chahi ing lisingani tarataruki December nipanda matamadugi laingakna Manipur gi district taret lauthokpada yauhanbiduna district ama oiba fangzaki. Anauba district ama oirabanina district asigi mathau taba staff quarter ga loinana post office building su sanabagi ayaba Ministry of Communication Department of Post Government of India na July 18 inglisingani taratareta pirakpada natana hauzikti saba loiduna mathau tauba haukhre tapna district headquarter gi infrastructure singsu semgatpa haurakli miyamda hena nungainaba amadi khudongchanaba district amagi laifam thokpa tongan ba department singi awatpasing matik chana thambinaba JNGVO Kakching na lepa leitana mari leinaba singda taksinduna laklingai tanfam asida amadi miyamna district ama oibagi mahau praja singna fangba haurakpada ngairi tanja asida anauba district taret asi rollback taunabagi demand ga mari leinana tripartite talk tawrakpa asida Kakching district yausalakpa asi JNGVO na Karigumba wafam amatada yabasu ngamloi. Hiramasiga mari leinana October gitang mari inglisingani kunmarida Honorable Union Home Minister, Honorable Chief Minister Manipur amadi Manipur gi Chief Secretary dasu ayiba cherol pisinkiba laikre. Mahakna makhatana fongdorakpada lakadoriba November 15 da Senapati da tripartite talk makha chathagani haibagi pau prajamiyam na tare. Masida Karigumba Hiramatada Kakching District Pusinbiganu Kakching District asidi multi-ethnic oiba Kanglup kayana khundaminaduna nungsi chanana leiminaba lamdamni. Masida ayat apan thokan biganu amadi Kakching District ki revenue jurisdiction manungda kanagumba Kanglup kharana atopa district ki signboard na chingba thechinliba asi makhatana tawbiganu. Census operation chatharakpadasu atopa district ki ming hapchinbana chingbasu tawbiganu hainasu appeal tawrakli. Loinana Karigumba Fibam Amatada Kakching District asi rollback tauba Yaroi masigi ona tainaba thawong chatharaklabadi mafam matam yenglaga district asigi miyamna akanba khongjang changsin minanaba sem saduna leishi hainasu fongdorakli.